ꯑꯂꯤꯝ ꯅꯪꯁꯤ ꯚꯣꯠ ꯀꯅꯥꯅ ꯄꯤꯒꯦ ꯈꯜꯂꯤꯒꯦ ꯍꯟꯗꯛꯀꯤ ꯚꯣꯠꯁꯤꯗꯤ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯏꯔꯥꯡ ꯄꯂꯥꯡ ꯃꯌꯥꯝꯁꯦ ꯚꯣꯠꯀꯤꯅꯦꯅ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯀꯨꯝꯂꯥꯡ ꯆꯨꯞꯄꯁꯦ ꯑꯃꯨꯛꯇꯁꯨ ꯑꯩꯈꯣꯏ ꯍꯤꯡꯉꯛꯄꯁꯦ ꯊꯛꯄ ꯆꯥꯕ ꯑꯩ ꯌꯥꯎꯖꯔꯛꯇꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝꯅ ꯐꯦꯁꯕꯨꯛ ꯌꯦꯡꯍꯟꯕꯗ ꯇꯧꯔꯤꯕ ꯉꯥꯡꯅꯔꯤꯕ ꯁꯣꯟꯅꯔꯤꯕ ꯃꯌꯥꯝ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯃꯄꯨꯕꯨ ꯀꯥꯎꯊꯣꯛꯄ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯚꯣꯠꯀꯤ ꯃꯤ MLA ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤ나 ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯔꯕꯖꯥꯠꯅꯣ ꯂꯥꯏꯔꯕꯗꯗꯤ ꯁꯨꯡꯌꯦꯡ ꯌꯦꯡꯕꯤꯗꯕ ꯑꯩꯈꯣꯏꯒꯨꯝꯕ ꯍꯟꯗꯕ ꯃꯤꯁꯤꯗꯤ ꯀꯥꯏ ꯂꯩꯔꯤꯒꯦꯗꯤ ꯅꯤꯡꯁꯤꯡꯕꯤꯗꯕ ꯚꯣꯠꯀꯤ ꯃꯇꯝꯗꯗ ꯃꯤꯒꯤ ꯁꯤꯟꯗꯨ ꯄꯥꯟꯕꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯅꯤꯅ ꯌꯥꯝ ꯐꯣꯡꯅ ꯑꯩꯗꯤ ꯀꯩꯀꯨꯗ ꯅꯝꯃꯅꯤ ꯀꯅꯥꯝꯇꯗ ꯅꯝꯃꯔꯣꯏ ꯃꯌꯥꯝ ꯌꯦꯡꯅꯤꯡꯕꯁꯨ ꯌꯦꯡꯖꯁꯅꯨ ꯃꯣꯏ ꯃꯃꯥꯡꯗ ꯑꯗꯨꯝ ꯅꯝꯃꯅꯤ ꯁꯤꯗ ꯇꯧꯔꯤꯁꯤ ꯚꯣꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯦ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯑꯆꯨꯛ ꯀꯣꯏꯕ ꯍꯤꯡꯉꯛꯏꯁꯦ ꯚꯣꯠꯀꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯑꯩ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯄꯥꯝꯁꯨ ꯄꯥꯝꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ MLA ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯑꯆꯧꯕꯗꯤ ꯂꯥꯏꯔꯗꯅ ꯂꯩꯀꯥꯏꯒꯤ ꯂꯦꯞꯄ ꯀꯥꯎꯟꯁꯤꯂꯔ ꯃꯦꯝꯕꯔ ꯐꯥꯎꯕ ꯂꯥꯏꯔꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕ ꯃꯌꯥꯝ ꯑꯃ ꯀꯩꯁꯨ ꯅꯠꯇꯕ ꯆꯦ ꯃꯇꯠ ꯑꯃ ꯇꯥꯟꯅꯔꯨꯕꯒꯤꯁꯨ ꯉꯁꯤ ꯂꯥꯛꯎ ꯍꯌꯦꯡ ꯂꯥꯛꯎ ꯍꯪꯆꯤꯠ ꯂꯥꯛꯎ ꯌꯥꯝ ꯃꯃꯟ ꯀꯥꯍꯜꯂꯦ ꯃꯌꯥꯝ ꯃꯃꯟ ꯀꯥꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯟꯅ ꯀꯥꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯣꯏ ꯀꯥꯎꯊꯣꯛꯏ ꯃꯗꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯂꯧꯗꯅ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯇꯥꯟꯅꯗ꯭ꯔꯦ ꯀꯩꯒꯤꯅꯣꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯛꯇꯃꯛ ꯇꯧꯔꯒ ꯇꯣꯛꯑꯦ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯥꯏꯅꯕꯒꯤ ꯔꯣꯜꯁꯦ ꯂꯧꯗꯅ ꯂꯥꯛꯑꯕꯅꯤꯅ ꯃꯥꯅ ꯈꯔ ꯈꯪꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯅ ꯅꯝꯖꯔꯒꯦꯅ ꯆꯠꯂꯨꯅ ꯂꯦꯞꯄꯦ ꯃꯌꯥꯝ ꯅꯨꯡꯁꯤꯗꯕ ꯃꯌꯥꯝꯒꯤꯁꯨ ꯄꯨꯜꯂꯦ ꯃꯁꯤꯗ ꯑꯩ ꯀꯩꯝꯇ ꯊꯋꯥꯏ ꯌꯥꯎꯖꯗꯕ ꯑꯩ ꯅꯝꯒꯅꯤ ꯏꯆꯥꯁꯨ ꯏꯁꯨꯁꯨ ꯂꯣꯏꯅꯃꯛ ꯃꯉꯣꯟꯗ ꯅꯝꯍꯟꯒꯅꯤ